Imphal Times the staff reporter oiramba Bizen Lairenjam ngarang numidang pung 8:45 rom chatpada Rims Hospital da masagi anaba amana maram oiraga laikhidre mahak lising ani tara taruk dagi hauna Imphal Times ki staff reporter oina thabak purakpaga loinana mahak ne hinglingai matamda I paugi lamda singthanangai oiba thabak kaya tawduna miyamda achumba asengba pau kaya phanganna ba hotnabada achauba thaudang kaya lauramba misakni mahakna laikhidaba asida mensinba ngamlaroidaba ahangba ama oiduna adumak lehoragani Imphal dangasi petrol mamal liter da paisa taret hengatuna lupa chamaga supna taruk paisa kunmathoi yore diesel gi mamal na paisa taruk hengatuna lupa marfutara humdoi paisa marfunipan da leire Bisnupur gi oina liter da paisa kun hengatuna lupa chamaga supna taruk paisa kunthanipan sandel da liter da lupa chamaga supna taruk paisa yangkhai mapanda lengdana leiri Churachandpur da na liter da paisa kuntha taret hanthaduna lupa chamaga supna taruk paisa taranipan Zaribam da lupa chamaga supna nipan paisa tarada lengdana leiri mamal lengdana leiri ba atai district singdi Kaksing da lupa chamaga supna taruk paisa nifumari Kangpokpi da lupa chamaga supna taruk paisa nifumanga None da lupa chamaga supna taruk paisa yangkhai ni thoi Ferzol da lupa chamaga supna taret paisa marfudara ma thoi Tamenglong da lupa chamaga supna taret paisa yangkhai ni thoi Tengnopal da lupa chamaga supna taret paisa mari Ukhrul da lupa chamaga supna taruk paisa marfu taretta leiri Adumoinamak Senapati district da paisa nifu hanthaduna liter da lupa chamaga supna taruk paisa humpu piri Thasgi Taranipan Manipur Pumba the Chatarakiba total curfew asida More police amadi commando singna More Kaitelda Tholak Pamioi sing Yengsin bagi Tabak Satarabasu curfew ki chatna kanglon Thugaidona Tholakpa mi singi mathakta ngasi phauba lokhatpam thokpa action lokhatabana lambida gari yauna mi chatpagi changsu nongma nomagi hengalakli haina aikhoigi More paumidagi phangba pau amana hairi Haukiba pung kunmari haibadi ngasi ayuk pung nipan phawbagi manungda India gi oina nauna COVID-19 positive oiba case lising kuntrama panga marfutara taret thengnakhi Union Ministry of Health and Family Welfare gi data amagi matung ina pungpham asimakta da mioi chamanga ga nifutaruk laina asina maram oiraga laikhidrei masiga tharga leibak asida laina asina maram oiduna laikhidaba migi apunba masing lakh mari lising kunga tarataruk yaukrei laingak na piba data gi matung ina leibak asida hojik phawbada Laina asina positive oikiba migi masing crore ahum lakh tarahumdoi lising kuntrani thoiga chama yangkhai mapan sukre hairi Madhya Pradesh ki court amana chahi nauribi angang amabu namduna faraga rape tawkhibagi maralda ngarang chahi kunmari suraba nupa ama sibagi chairak bikre Protection of Children Against Sexual Offences Foksho Act ki makhada special court aduda Birendra Adibasibu Indian Penal Court IPC gi marilainaba section gi matung ina chairak adu chahi nauribi angang adubu rape tawraba matung da hatok lambagi maralda bikhibani haina Public Prosecutor Anil Kumar Katarena Fongdokre Birendra na haukiba lising ni taramapan gi April 8 da luhongba ama yaururaga mayumda halakpagi lambida nupi macha adubu pharaba matungda mi leitaba mafam amada puduna rap tawkhibani tungda nupi macha adubu hatoktuna thamlambani haina Anil Kumar Katarena makhatari Jammu and Kashmir gi Bandipora da leiba Sokbaba gi umang amada security force singa terrorist ka akan mamongda ngasi khuthok na khrei thodok adu da terrorist ani lekhidraba miyoi ani adu haujiki oina masak maming khangba ngamdri haina Jammu and Kashmir police na hairi Hayeng football field marirom chawba asteroid ama malemda yamna nakna paisalakadori hiramasigi matangda Odisha da leiba Fathari Samanta Planetarium gi deputy director Dr. Subendu Patnaik na hai asteroid asina malemda nakna paisalaklabasu kiningai oide mamang thakta su asigumlaba asteroid asi hena nakna paisin khiba kaya yaukre Dr. Patnaik na makataraduna Lisingani nipan Geo 20 asi malem gi laimaida taraktuna thengai gadaba laite Maramaduna mipai ningai oide asteroid asi amukhana lisingani kuntra marida paislakani hairi
Tokyo Olympic ki ngasi ani suba numitta India gi oina nungaiba amasung nungaitaba pau animak leiri. Nungaiba pau singi marakta hockey da full agi ahanba match da India ne New Zealand bo goal ahum ani da maithiba pikre. India gi Rupinder Pal Singhana goal ani aduga Hamanpreet Singhana goal ama chanki. India gi nupi hockey team su numidang wairong pung manga ga minute tara manga chatpa matamda Netherlands ka shanaragani. Archery gi mixed doubles da India gi Deepika Kumari amasung Pravin Jadhav Chinese Taipei gi Chin Choutang amasung Chin In Linbu manga ahumda maithiba piduna quarter final changkre. Judo gi elimination round da India gi mahut siliba Manipur gi Susila Chanu Likma bamna Hungary gi Iba Kazermobiski gi makutta maithi hore. Games asigi ahanba gold medal 10 meter air rifle shooting event ta China gi Yang Quan na 0.251.8 phangduna Olympic record thamduna lawkhre. Russia gi Antasila Galasina na silver aduga Switzerland gi Nina Christian na bronze medal phangkhre. Event aside India gi 11 Balarivan na round 6 ta 16 suba aduga Apurbi Sanadela na 36 suba maphamda leikhi. Round ni pan yobangamba kangbu sing khaktana medal round da lamba taunaba yai. Aduna India gi shooter animak medal round yoba phangkhide. Nupa gi meter taragi air pistol da world number 2 oiriba India ge Saurabh Chowdhury qualifying round da 0.586 phangduna makok ta leiduna mathangi round changkhre aduga world number 1 Abhishek Verma di mathangi round changbangam khidre.